Manipur education sector asina hogalagriba mahiroi architect oiduna leiri adubu hariba sector asida lanai gi hostel boarding tawriba singna niyom kanon amata yaudana sendan labi ama oina chathanaraki ngasi maksu iramdam asida ising ichauna hingalapagum lanai gi hostel boarding kayana masing hangdana maning makha tamna chalaibaraki mama mapa oibisingna macasingbu hangdunaba hanaba amadi aran malambida chakhidanaba achauba thajaba amaga loinana hostel boarding asida thamlakli adugu hena laibak thibadi inkhalagriba mahiroi ji amadi nupa macasingbu ka khra hangi haiduna natraga ren ama lauraga miyamgi wangda pulap boarding amada pulap thamba habisi mayamsu hena khanarba riksha na chawi habisi mayamsu hena khanare aduna mari leinaba